BJP दा vote pirabadi isana yaduna Manipur ki territorial integrity asi kaiba yare haiba ka pangkhak oire haina MLA ke Ranjit na phongdokre. Hepatitis C virus thengnanaba state government ki maikidagi task force semduna angamba thakta honaragani haina health services ki director Dr. O Ibomcha na phongdokre. Awang Nongpok Lamdam gi Yel Homi Singhu Center amasung state government na ngakpi senbidre haina NESO gi advisor na maral sirakli. Amasung All India Junior Ranking Badminton Tournament amay raba luwang na under 17 boys singles tani subamapam lawang amkre. Mayam khurumzari adamni yengbiriba si impact news ni ai khangenbam thoinu henbi hauji pungja si phawbugi maroiba pausing myam da pizari English ngani tara taret ki angan bada pangthokani hairiba taramathoi suba state legislative election da Manipur gi miyam na BJP da vote pirabadi isana yaduna Manipur gi territorial integrity asi kaiba yare haibaga pangkhak oire haina sugnu AC gi MLA ke Ranjit na phongdokre Wafamasi ngasi Nambol Block Congress Committee na sinduna kakyai Nambol de leiba ibudho sararel harau sanglen da pangthokiba Indian National Congress ke nongmagi oiba political conference amada MLA asina phongdokhibane ngasi ge thoramadu the Commerce and Industries Minister Govindas Konthauzam Health Minister D Korongthang Haingang AC gi MLA N Biren Nambol AC gi MLA N Loken amadi atai maroiba mioi kayasu sarukyakhi MLA Ranjit Namakha Takibada BJP Hairiba Party asi Manipur Gidi Yeknabani. Lisingani Amagi Jun Taranipanna Madugi Kudamni. NSCN IM Government of India ga Mamang Chahigi August Ahum da Soitauna Kiba Framework Agreement adu Manipur gi Chief Minister da Fauba Kanghan Balaitri. Congress government na Manipur da chahi tara manga sasan tauba matamda BJP na Congress government pu kariyamata tawdabagi mawong da chairiba asisu ngakningai ne. Congress na tawrakli bathabak thoram mayam singh ki matang dasu MLA Ranjit na ngasi gi conference aduda santok na haiki Manipur gi prajana handak inau no NSN ayam ga noi ga tawnariba framework agreement se manung da kari yauri ai gi praja sing se langtang nare ai su langtang nare Manipur gi chief minister amada Manipur praja gi mahut silaga adugumba NSN ayam ga moi ga nau na framework ma sign tawnariba se Masi khangan biyu haibada haidok bayade nang khangan bayaro la Haingang AC gi MLA N Biren na phongdokhibada Congress ki MLA amata assembly da marol thokte haina maral sirakliba asi yaningde karigomba leibaki aruba decision na malobu matamda CLP gi meeting da MLA singna daite yamna chauna lowi haiki Mahana Makha Takibada Hauze ILP gi bill ama government asina semgatliba asida Churachandpur gi JSC na su thoraktuna apam pam dagi mot pibiranaba invite su tawi haiki Manipur sarkar na anuba bill ama semani ana draft tawba sida moi busu lakpiu haidana sarkar na invite tawi Churachandpur gi JSC marung pang sing sil nauk sing nakoi lakpiba yare sarkar na invite tawi bese lakpirerga nakoi na pamiba kari kari hapsige hanagi bills dagi kari lokoksige hanagi bills da kari award per lay ahin balay haibado khanaba matam yore recognize the tribe kuntra ga humloi yauna amadi recognize the we waina thagalakpa pirakpa tribe sing punna kuntra ga taruk tare se masi kannanaba semba bill ne koi semisi Hepatitis C virus thengnanaba state government ki maikidagi task force semduna angamba thakte hotnaragani haina health services ki director Dr. O Ibomcha na phongdokre use of direct acting antivirals for treatment of hepatitis C haiba hiramda pangthokpa nongmagi oba training program aduda Dr. Ibomcha na wafam asi phongdokhibani Community Network for Empowerment na Directorate of Health Services amasung Babina Diagnostic kapurna khutsamnaduna Porompata leiba Babina Diagnostic Center da pangthokiba thoram aduda athoiba mithunglen oikiba Dr. O Ibomchana state asida hepatitis C na naraba missing henkalakpana laina asidagi checkson matam yore haiki mahana makha taraduna ngasidagi hauraga state government ki maikaidagi task force sembata natana mari lainaba company singa MOU sign tawnaduna laina asibu thengnanaba hotnaragani haiki ngasigi thauram aduda Jenims
hepatologist and gastroenterologist ki consultant Dr. N. Suresh Kumar, amasung Babina Diagnostic Center ki chairman cum managing director Dr. T.H. Dhablisu Sarukyaki. We need political will and administrative support to whatever action we contemplate. As a director, I assure all the possible helps from government side. We have to make certain terms of reference for that task force, kind of modalities, then MOU with the companies concerned. Ain na yadaba moong da changsilakpa mapalam gi miyoy signalamdam asigi masak manghalle. Manipur yauna awang nongpok ta leiba yelhomi kaya mangkiba yabagi phibam da leire haina Supreme Court na high kraba fauba central government amadi state government singna tumina leire. Awang nongpok ta leiba yelhomi sing kanjanaba inner line permit system leihanba yamnamak mathau tai haina neso gi advisor amadi asu gi chief advisor Dr. Samujal Bhattacharya na phongdokre. Wafamasi ngasi All Manipur Students Union AMSU gi yangkai mathoi suba mapok kumon thauram DM College Playground da pangthokiba aduga mari lainana phongdokibani. Dr. Samujal Bhattacharya na hai awang nongpok state singda yumlo nabalebak singdagi ain na yadaba moongda miyoy kaya ama changsilaktuna lamdam asida khudong chadaba kaya ama mayoknari. Indian Constitution gi manung channa awang nongpok ta leidiba yelhomi singbu kanjanaba ain ama leiba haibasi darkar oiri. Adubu Center de Labour Government na makhoi gi mityeng asi Kolkata da loishinbagi phibam da leiri. Center na awang nongpok ta maru aina thawai yauriba asi lamdam asigi mahausana piriba resources sing asi lokthok pakhaktane. Awang nongpok ta leiriba miyam na thengnariba awaba Center Government na thausade haina Dr. Samujal Bhattacharya na makhata na phongdokhe. Nakalamaromda awang nongpok ta leiriba miyoy singbu matam kayadagi awabagi chaitheng piriba afasfa asi atuba matamda lokthokadabane. Manipur yauna awang nongpok state singi tungi asanba mityeng thamge hairabadi awang nongpok state singi oina cultural amadi economy movement ama darkar oi haina Dr. Samujal Bhattacharya na phongdokhe. Ngasi AMSU gi yangkai mathoi suba mapok thoram aduga mari leinana mahairoi lupasigi website amasu hangdokhi loinana ingkumza lising amaga chamapan humpu mangadagi AMSU gi mapung oiba thau puramba singda achamba khudol tamduna ikai khumnakhi. Ngasigi thauramada Northeast Organization gi chairman, All Assam Manipur Students Union gi president, All Arunachal Pradesh Students Union gi president amadi AMSU gi president yauna CSO mahairoi lup lanai sangstan amadi mahairoi kayana sarugyakhi. The unique character of the student bodies in Northeast is not politically aligned to any political party. That's very important. It's non-political. The other political groups have their own student bodies. But here the student bodies, the NESO, we are not aligning it to any political party. We are non-political. We are committed to the indigenous people of Northeastern region. We are committed for the people and we are committed for the students. Some student bodies, they have high commands. They have their political leaders in top. The high command of our student bodies, the NESO, the high command of NESO, the high command of all Manipur Students Union is the people of Manipur and people of Northeastern region. Manipur government ki transport department amadi ZAD gi ahang bafam kaya launanaba lakliba September Mari da pangthokani haina tawriba written test asigi mathakta numit asimaktada Manipur Public Service Commission gi MPS MCS launabagi main exam su lei bamaramna exam sing asibu thagadaba candidate sing da chauna khudong chadaba thokani haide maramaduna mari leinaba singna transport department amadi GAD exam asi atopa numit amada sinbinaba candidate singna apil tawrakli Lisingani tara humdoigi constable lobagi DPC kaknanaba cabinet na warip lokhiba adu candidate singi yaifanabani DPC adu pura cancel tawbanate re DPC tawgadabani haina Transport and Education Minister Dr. K.H. Ratan Kumar na phongdokre wafamasi mayang Imphal AC gi manung chana leiba Bengun maning awang mayang Imphal da leiba Young Star Club ki sanglen sangabada minister na phongdokhibani Club asi MLA Local Area Development Fund makhada sakhibane Thoramaduga mari leinana Manipur gi Deputy CM Oiramba Laikhidraba KH Amutombi gi mingda semkiba trust na ahal oiraba singda pension gi senfam singsu yenthoki
ꯊꯧꯔꯝ Minister Ratan Kumar na haikibada constable lobagi DPC kakhiba adu court ki case leibadagi tungda candidates singda hena khudong chadaba kaya mayok narakpa yaba maramna re DPC taunanaba khangan khibani haike loinana karigumba thogdo wathok amagi ban block na chingba kaya tauba asina miyamda wahaliba asi punna khangminaduna yariba makhai ban block na chingba taudana ba hona minasi haina abil tawkhi Houzik Ladiba government asina Chowkhat Thorang Kayada Mai on Sinduna Lakli Haiba Wafam Pongdok Laduna Minister Nahai Manipur da education sector da Hena Mityeng Thamduna Haurakliba Naharol Singbu Mahima Sing Matik Jana Tamba Panghanana Bahonari Loinana DM College Su Rusa Gi Makha da deemed University on Thoknaba Lakadoriba Assembly Session da Bill Ama Pukhat Lagani Hainasu Minister na Fongdoke Constable recruitment ki hojik hadakta koi cabinet na decision lawraga akoi cancel tawgiba sai masi pura cancel tawbana te masi re DPC hai tara DPC isi amu hanna tawgodobani maram di kai gino da masi court ki oiba akoi wafam amasu leiba inner line permit ka mari leinana bill lama akoi puthokaduri base madu miyam ga tanara kaga Fighting Pagadaba, home, the son of a Yagadaba Madurunda, we put on a Honaminasi, Wapam Sibasu, Hamzavani, Government of India, Masiki Wari Sanaba, Masiki Peace Talk, Nasi Manipuri Prazamiam, Nasu, Santi Poropada, a quick Sam, the Sama support the way Tobadabu, Matuki Santi Poropaduna, Manipuri interest, Sopani Yaru Heva, Wapama Sekwe, Hirep Sapsani Lepi. Amaramda Police Constable Mel 2013 da Visnupur District ki oina saruk yakiba candidate Singh amadi guardian Singh gi oiba mifam ama ngasi Nambol Kaithel da pangthokre mifam adu da DPC kakhiba bu yaning da bafung dokhiba ga loinana haidok triba vaiba vosi gi fall lauthokadabani haina demand tawri loinana nauna pangthokani tawriba recruitment ta saruk yadaba all Manipur DPC completed candidates of Police Constable Mel Civil 2013 na jangsilak pa khongjang da Sogatpa Amadi JSC na Lori Bawarep Singh in the candidate Singh na Masana Daita Puzaba Haina Warep Singh Loki. Maralaiba DPC gi member Khudingmak Phaduna Dandipiu Natraga Moral Ground the Home Minister from Thadu Uhaina Kurai Local Council CPI na Thadura Pacherol Amada demand taurakli. English Singani Tarahumdoigi Police Constable Lising Ani Launabagi DPC Pangthokraga Haidoktana Thamlaga Handakta Ikang Kang Haudana Pangthokriba DPC Adu Asoiba Aranbakaya Yaure Haiduna Kaktat Kiba Loinana Maralezedraba DPC Yauzaba Nahakaya Buning Bakai Handuna Tungi Asa Pumba Manghanba Asina Congress Lengak asi aremba tare hainasu cherol asina makha tari Mission Organic Value Chain Development Scheme gi makhada ngasi kairau langdom soibungda organic farming gi matang da nongmagi oiba khana nainabagi thoram ama pangthokre lausal na sindna pangthokhiba thoram adda Manipur Organic Mission Agency gi CEO Devdatta Sarmana chemical fertilizer sizinabana mioibagi haksang da sokhalakpa leihau hantha halakpa amasung mahausagi khalda kaihalakpa na chingbagi matang da wangangkhe mahana haikibada matamamada ipa ipu singna uramba lau pathaptagi ngasidi chemical fertilizer da mapan tangnarakpagi fibam da lakle chemical fertilizer hena seasoner pamaramna ngasi mioibada laina kaya laknabagi machak ama oihale organic farming gi lau pathap seasonaduna tungi mirol kannana bohana badanatana pothok su hengatna ba honaba matam oire Mission Organic Value Chain Development Scheme ki makhada organic har seasonaraga horticulture department ki makhada Tamenglong gi komla kachai gi champra sing yainghang u morok amasung ki home aduga agriculture department ki makhada chahau pothok puthokna ba thabak paikhatpa hokre haina phangdokhi Yuria kayam hapkani kamain tongni haibse kanam tanadi aikoi na hapning ba changda Kiji asuk hapadi yani na khanbado natraga maru pangsingna thangnaba lowsingna haibado madudagi aina khare he na hapaga kitang phahungna baina aduda ngakani hapna nitrogen se marom dom leibang amba aduma posat ama nattabani na urea haiba pot amoina sembagi wa darkar leribadi nitrogen kakni pambi na lowdoris nitrogen ji he na hapchalakpa matamda aikoina saraba matungda ne ahanbada mase ising pukchat diabetes thol ani subada bp blood pressure level but blood pressure laiba haibadi heart adum naran masana adum naran Northern Disability Institute NDI Loitang Lekin Thabi Mayai Lekaina Jawaharlal Institute of Medical Sciences ki senthang makhada
ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯂꯦꯝꯅ ꯂꯥꯌꯦꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯗꯨꯗ ꯑꯥꯏ ꯃꯦꯗꯤꯁꯤꯟ ꯑꯣꯔꯊꯣꯄꯦꯗꯤꯛꯁ ꯑꯃꯗꯤ ꯄꯦꯗꯤꯌꯥꯇ꯭रिꯛꯁꯀꯤ ꯄꯨꯟꯅ ꯗꯣꯛꯇꯔ ꯃꯔꯤꯅ ꯂꯥꯌꯦꯡꯈꯤ ꯖꯦꯅꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔꯒꯤ ꯐꯟꯗꯒꯤ ꯂꯥꯛꯄ ꯍꯤꯗꯥꯛꯁꯤꯡꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯦꯝꯅ ꯌꯦꯟꯊꯣꯛꯈꯤ ꯉꯁꯤꯒꯤ ꯍꯦꯜꯊ ꯀꯦꯝꯞ ꯑꯗꯨꯗ preliminary check-up ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯖꯦꯅꯤꯝꯁꯇ ꯑꯃꯨꯛ ꯔꯦꯐꯔ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅ ꯂꯦꯝꯅ ꯂꯥꯌꯦꯡꯕ ꯑꯁꯤ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯃꯗꯤ ꯖꯦꯅꯤꯝꯁꯅ ꯗꯤꯁꯦꯕꯜ ꯁꯤꯡꯕꯨ ꯂꯨꯅ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯀꯦꯝꯞ ꯑꯁꯤꯅ ꯇꯥꯛꯂꯤ ꯍꯥꯏꯕꯅꯤ NDI-ꯒꯤ ꯐꯥꯎꯟꯗꯔ ꯁꯒꯣꯜꯁꯦꯝ ꯏꯅꯥꯎꯕꯤꯅ ꯑꯁꯤꯒꯨꯝꯕ ꯍꯦꯜꯊ ꯀꯦꯝꯞ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯖꯦꯅꯤꯝꯁ ꯑꯃꯗꯤ ꯃꯁꯤꯒꯤ ꯗꯤꯔꯦꯛꯇꯔꯅ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯑꯁꯤꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ ꯁꯤꯒꯤ ꯀꯦꯝꯞꯁꯤꯅ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯃ ꯁꯣꯏꯔꯤꯕ ꯗꯤꯁꯦꯕꯜꯗ ꯑꯗꯒꯤ ꯏꯔꯩꯀꯥꯏ ꯑꯁꯤꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯍꯟ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯦ ꯗꯥꯛꯇꯔꯗ ꯆꯠꯄ ꯉꯝꯃꯒꯁꯨ ꯍꯦꯛ ꯃꯆꯥ ꯃꯁꯨꯅ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯁꯪꯉꯤꯒ ꯁꯪꯗꯦꯒ ꯕꯕꯥ ꯑꯩ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯑꯩꯅ ꯃꯌꯥꯝꯒꯤ ꯄꯣꯠꯇꯨ ꯇꯥꯕꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯗꯅ ꯑꯩꯅ ꯍꯦꯜꯊ ꯀꯦꯝꯞꯁꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ Council of Higher Secondary Education Manipurna sinduna hayeng pangthokadoriba mitei mayekki supplementary teacher eligibility test examination da saruk yagadoriba candidate listing ani ka chani humbudra mapan gi maphamda mitei irol iek loina silon apunba lo milal na yaifa paujel pirakle loinana pangthokadoriba examination asida maikai amatadagi yekai thingaiba piraktanaba manipur lenga ki maikai dagi cheksil thorang lokhatpiu haina lub asigi luching purel moirang tem naw khambana apil tarakle kangla pataleba milal gi mayai loishangda paumi singa unabada mahagna makha taraduna haikibada lamdam sigi mayek oiriba mitei mayekna class 1 dagi 12 fauba tambinabagi pandamda manipur lengak na lokhatliba thorang milalna taramna oi Hiramsida Education Minister Ratan Kumar na thawai yauna hotnabibagi damak mahakpu thagatpasu phongdorakli Lising ani tara tuki August ki kun mapanda walo riba subject sing asi hapsen ba high baga lonana supplementary eligibility test pangtokpa na yani ki minister gi amti gomi order makada hayeng August mapansda thana ba honoriba ngasigi mirongi damta landam sigi mai loseng singda Aja hapa matamda class 1 dagi na 12 fau mitei mak khakna tamabnina mitei mai haiba natragadi aja hapa da khudong saro deba leibana ma barga masigi criteria masi subject si mapung phane yone damda state asigi akhanaba subject amoina masi akhanaba thoranga loinana asigumba hayengi asumba sayeng exam sa performance teacher eligibility test for supplementary mitei mai ki pangthokadoribani Prajapita Brahmakumaris Ishwarya Vishwavidyalaya Imphal Center na puthokpa Ishwar gi mangal haina mingthonba isai gi CD release tawbagi thoram ama ngasi pangthokre thoram asi Brahmakumaris haina thoidok hendokna miyamna khangnariba Vidyalaya asina sinduna Kanchipur da leiba Temple of Learning da pangthokibane thoram asigi athoiba mithunglen oikhibi Social Welfare and Cooperation Minister AK Mirabaina tongan bufurup singna nungsi chanana laiminaramba lamdam asi ngasidi aigi migi haiba apikwa wakhalonna phazaraba lamdam asigi magun hantharakli haikhi mahana makha taraduna apikwa wakhalondagi hatna sunabagi thongdokna khurak hangdraba lamdam asida Brahmakumarisna santi gi paujel pinanaba changsiliba khongthang asi yamna maru oi haikhi Ngasigi thauramada National Awardee Film Actress L. Tonthoi, Social Activist Surja Okram, Brahmakumaris, Manipur Branch ki in charge Ras Yogini, Brahmakumari Nilima, Amadi Department of Commerce and Industries ki Additional Director B.K. Rajena Sarugyake. Ekoi purup kayana magi tongan ba dharma satpa mayam aman punsilaga semliba Manipur asida ngasidi aigi haiba wakhalon asina helman khibadagi ngasidi Manipur asigi phajakraba imalai pak asigi magun se noma hantharapagi mami kayama ore Manipur se karum maikaida satkadaba no haiba khangakdaba
Film Forum Manipur gi tarani thoi suba mapo kumon lakliba August kun mapan ningthokaba numit ke nungthilpung ohum taba matamda Imphal Hotel gi sangai hall da Dr. Thangjam Dhabli na chief guest oiduna pangthoklagani haina Film Forum Manipur na thadurak pachirol amana khanghalakle numit asida Manipuri film gi thaumi singna thabak pumna maklebi duna thauram asida saruk yabinaba cherol asina makhatare Iraima Seva Association Kwakaitel Laistrom Lekai na Sinduna Nauria Pakhang Lakpa AC gi MLA RK Ananna Kwakaitel Laistrom Lekai da Nongna Sagadaba National Health Mission gi Makhada Lakpa Urban Health Center ama Anganwadi Center ani Mairapaibi Sang ani gi urep yung nasitamkre Ngasigi thoramada Health Services Manipur gi Director Dr. Okram Ibomcha Singh Susarugyake Ngasigi thoramada ACSC gi MLA RK Ananna Fongdorakpada Nauria Pakhang Lakpa AC asigi manungchana Mekola da Ladyba Community Health Center asina AC asigi manungda ana ayek yaurakpada loina makhudong chahanbangam Dabadagi National Health Mission gi makhada lakpa Urban Health Center asina karamakhaidi kanaba pigadra haibagi wakhalonda center asi sananaba honabani haike Urban Health Center asina AC asi khakta natana atopa thangnabada leiba AC singdasu kanaba phanghalagani haike Health Services ki Director Dr. Okram Ibomchana hairiba Urban Health Center asigi changadaba senfam asi lakh humbudra nipani masigi manungda lakh kuntra Mapandi Work Agency Singda Thadakre. Hairiba Center asi Sabada election mamangdadi soidana loiragani haike. I constituency manungsida thaki khagi awangi makhagi have wapam sakai ta chamana ing the thamanga sisi prajasina su easily accessible oi bahai tai adagi amasu communication se gap late na bai amaga mating pangna ba amaga khoi gi ken tona ba khoi support tona ba hai tai si myam si culture amasu khoi lakna ba hona ba da sigi facilities myam se health care gi obi any other department ga concern oi ba da facilities obi am si myam si khoi tona hona se hai ba tai Matang swaisida break amalawzage Manipur amadi malimgi tongan bai pau single loina na ikhoi break tiki amna thun hanjarake Impact News po mit yeng tadana lebio LM Dental Care. On the occasion of 3rd anniversary celebration, free dental checkup on 28 August 2016 from 8 am to 4 pm. Up to 30% off on treatment charges from 28 August to 30 September. LM Dental Care, Uripo Canteen Corner, first floor above Axis Bank ATM booth, opposite Iboton Sana School. Open heart surgery now in Manipur, only in Sky Hospital. Announcing free open heart surgery for children led by Dr. L. Shamkishore, Chairman and Chief Cardiologist, Sky Hospital. Operation on 3rd and 4th September. OPD on 3rd September by Dr. Ajay Kaul, who has performed over 15,000 heart operations. For more details, please contact reception Sky Hospital. Lengsin birau Thangmaiban DM College Road ta leiba Eastern Suzuki da. Fangbiragani Suzuki gi gari macha sing makhal suna. Mafam sida Suzuki da train tarba mechanic singna ningthina service piriba servicing center gi khudong chaba amasung spare parts sing MRP rate ta fangbigani loinana irai laina loan loba yabagi khudong chaba su pizari ngasi maglengsin birau Eastern Suzuki Thangmaiban DM College Road Imphal Manipur Unified Academy Kwakatel Bazaar Airport Road I'm Sophia Warapon from Wangoy. My state rank list is 7th in the 2016. I would like to extend my heartfelt gratitude to the teachers of the Unified Academy. I'm Mamun Roma. I got 10th position. For this, I would like to thank all the teachers of Unified Academy. I'm Sungkham Kumar Singh. I stood 27th position in this 2016. I would like to give my full credit to this Unified Academy for their support. Mayambo amukah na taram nokchari. Bulletin asigi makha taba pao miyam de pizari. Ibudhau Poklen Pokpa Artists Association gi nauna puthokadaba sumang kumhai nokpata na pakchabi amadi lairabagi marup ki yaifa thauni thauram ngasi pangthokre sumang kumhai asigi aiba korau hanba luwangne Imphal West ki Poklen Pokpa Sanglen Jangangai Maning Lekai da pangthokiba thauram aduda BJP Patsoi Mandal ki State Councillor Chungkham Bijoy Pognafam Pauche ki Editor G Robindro Sharma amadi Manabagi Editor Meghabarna su thauram aduda saruk yakhi Assembly Mikhal Naksil Lakpaga Loinana Bharatiya Janata Party ki ticket Mikhal Thengnagadaba Singna
ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯈꯜꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯅꯔꯛꯂꯤ ꯂꯥꯛꯂꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯄꯥꯔꯇꯤꯒꯤ ꯇꯤꯀꯦꯠ ꯐꯪꯗ꯭ꯔꯕꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯊꯦꯡꯅꯕꯒꯤ ꯃꯍꯨꯠꯇ ꯄꯥꯔꯇꯤꯒꯤ ꯇꯤꯀꯦꯠ ꯐꯪꯕ ꯃꯤꯔꯦꯞ ꯑꯗꯨꯗ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯁꯤꯡꯖꯃꯩ ACꯗꯒꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯇꯤꯀꯦꯠ ꯇꯥꯟꯅꯔꯤꯕ ꯍꯧꯖꯤꯛꯅ ꯁꯤꯡꯖꯃꯩ BJP ꯃꯟꯗꯜꯒꯤ ꯇ꯭ꯔꯦꯖꯔꯔꯁꯨ ꯑꯣꯏꯔꯤꯕ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ AC ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ 3-4ꯅ ꯄꯥꯔꯇꯤꯒꯤ ꯇꯤꯀꯦꯠ ꯇꯥꯟꯅꯔꯕꯁꯨ ꯂꯥꯛꯂꯤꯕ ꯃꯤꯈꯜ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯅ ꯇꯤꯀꯦꯠ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯅ ꯊꯥꯖꯕ ꯂꯩꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯈꯜ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯀꯅꯥꯗ ꯄꯥꯔꯇꯤꯒꯤ ꯇꯤꯀꯦꯠ ꯄꯤꯒꯗꯒꯦ ꯍꯥꯏꯕ ꯅꯦꯁꯅꯦल ꯂꯤडꯔꯁꯤꯡꯅ ꯁꯔꯚꯦ ꯆꯠꯊꯔꯛꯈꯤꯒꯅꯤ ꯍꯥꯏꯈꯤ ꯂꯩꯕꯥꯛꯁꯤꯒꯤ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯧꯗꯣꯛꯈꯤꯕ ꯌꯥꯠ ꯀꯔꯣ ꯀꯨꯔꯕꯥꯅꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯚꯥꯔꯇꯤꯌ ꯖꯅता ꯄꯥꯔꯇꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯁꯤꯟꯗꯨꯅ ꯅꯤꯇ꯭ꯌꯥꯄꯥꯠ ꯆꯨꯊꯦꯛꯇ ꯂꯩꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯆꯥꯡꯗꯝꯅꯕ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯩꯁꯛꯄ 12ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯏꯁꯩ ꯆꯥꯡꯗꯝꯅꯕ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ MLA ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠꯅ ꯍꯥꯏꯈꯤꯕꯗ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯉꯝꯒꯅꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯍꯥꯏꯈꯤ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯃꯣꯏꯔꯥꯡꯊꯦꯝ ꯆꯟꯕꯤ ꯆꯅꯨꯅ ꯑꯍꯥꯟꯕ ꯅꯥꯎꯔꯦꯝ ꯏꯕꯦꯆꯥ ꯗꯦꯕꯤꯅ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯕꯣꯏꯇꯣꯟ ꯑꯊꯣꯛꯄꯝꯅ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯈꯤ ꯑꯩꯈꯣꯏ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯔ ꯑꯐꯕ ꯑꯃ ꯄꯣꯠ ꯑꯃ ꯁꯦꯝꯃꯛꯄ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯄꯤꯕ ꯑꯁꯤꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯏꯁꯩ ꯈꯛꯇꯒꯤ ꯃꯍꯥꯎꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯑꯉꯥꯡꯁꯤꯗ ꯀꯔꯤꯅೋ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯁꯤ ꯍꯧꯗꯣꯛꯄꯤꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯀ꯭ꯋꯥꯏꯗꯒꯤ ꯊꯣꯛꯂꯛꯀꯗ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯩ ꯃꯃꯥ ꯂꯩꯕꯥꯛ ꯑꯃ ꯀꯟꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯅꯨꯡꯁꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒ ꯂꯩꯒꯗꯕꯅꯦꯅ ꯑꯩ ꯏꯃꯥꯁꯦ ꯅꯨꯡꯁꯤꯔꯕ ꯃꯇꯝꯗ ꯏꯃꯥ ꯂꯩꯕꯥꯛꯁꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯅ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯔꯤꯌꯂꯥꯏꯖ ꯇꯧꯋꯦꯕ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯑꯀꯥꯟꯗ Manipur University da master tamnabagidamak chahi asigi pangthokpham thokpa admission entrance test hojik fawba pangthoktriba asigi matangda desamna khongjang changsingani haina tawramba adu matam kharagi oina hantokle haina desamna thadorokpa cherol amana khanghalakle Manipur University authority na athuba matamda exam pangthoklagani haina thajaba pirakpadagi khongpham ase hantokpani amadi MU authority gi response yenglaga mathau taba leirabasu mahairoi singi education gi hak fangnana bahotnagani haina cherol asina makatari Election Development Committee Yambem 48 Siam Kumar MLA Andro AC Amasung Development Organization Andro Kendra Anina Yambem Lampaki Community Holder Kendra Sigi Polling Station number 7/32 Amadi 7/33 Yambem gi Oiba Nupi Singi Oiba 1-day political conference ama pangthokre haina program coordinator of conference Natural Amada Khanghalakle Loinana Mipamaduna Lakadori Bataramatho Suba Manipur Legislative Assembly gi Mikhalda Andro AC gi MLA TA Siam Kumar na Chauna Mai Pang Nanaba Thoni Baga Loinana Pukning Ani Long Dana Punna Saugatle Haina Warep Lokre Swachh Bharat Mission gi Makhada Manipur Urban Development Agency gi Senthang Makhada Manipur Mountaineering and Trekking Association na Sindana Menu Thongda Laiba Association asigi office amadi akoibada lamtu nalhanbagi campaign ama ngasi pangthokre ngasi gi lu nalhanbagi drive aduda MMTA gi volunteer sing sanaroi sing amadi mega Manipur school gi mahairoi sing su saruk yakhe ngasi gi thoramaduda MMTA gi honorary secretary Yengkhom Surchana Swachh Bharat Mission gi makhada Miyam da lu nanbagi awareness ama pinanaba hairiba cleanliness drive asi chathabani haina phongdokhe ꯑꯩꯈꯣꯏꯒꯤ ꯁꯔꯥꯎꯟꯗꯤꯡ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯂꯨ ꯅꯥꯟꯅ ꯊꯝꯁꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯋꯥꯈꯜꯂꯣꯟꯁꯦ ꯃꯌꯥꯝꯗ ꯄꯤꯖꯕꯅꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ MMTꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯂꯣꯏꯅ ꯃꯦꯒꯥ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯨ ꯂꯥꯛꯑꯒ ꯃꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯁꯥꯏ ꯀꯩꯅꯣꯒꯤ ꯃꯤꯅꯨꯊꯣꯡꯒꯤ ꯊꯣꯡ ꯃꯈꯣꯡꯁꯤꯗꯒꯤ ꯍꯧꯔꯒ ꯃꯃꯥꯡꯒꯤ ꯂꯝꯕꯤ ꯑꯗꯨꯒ ꯃꯦꯟ ꯔꯣꯗꯀꯤ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯆꯪꯐꯝ ꯑꯁ꯭ꯋꯥꯏꯐꯥꯎꯕꯗ ꯍꯥꯟꯅ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ MMT ꯀꯦꯝꯄꯁ ꯃꯅꯨꯡꯁꯤꯁꯨ ꯑꯃꯨꯛ ꯁꯦꯡꯗꯣꯛꯑꯝꯕꯅꯦ ꯂꯣꯏꯅ ꯃꯈꯥ ꯆꯠꯊꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯋꯥꯠꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯌꯨꯠ ꯍꯣꯁꯇꯦꯜ ꯑꯁ꯭ꯋꯥꯏꯐꯥꯎꯕ ꯁꯦꯡꯖꯒꯤꯅꯦ Sanabagi Pavda Andhra Pradesh ke Tirupati da August ki tang 18dagi 28 fawba pangthukiba under 17 boys single Sifai All India Juniors Ranking Badminton Tournament 2016 da Manipur gi Mashna Maira Baluang na anisuba position tabang amkre
Chahi asigi manung channa tha ahumgi manungda Pangthokpa All India Junior Badminton Tournament level da Mairaba Luwangna thangna na ahumlak final changbangam khibane. Tournament asida lebak pumbadagi sanaroi lising ama henbana sarukyakhe. Mairabana point kunmathoi taramanga taramapan kunmathoi taranipan phangduna anisuba takhibane. Thasigi kuntaruktagi haukiba nupigi oiba ahanba football grassroots leaders course ngasi lotion khre. All India Football Federation gi lamjing makhada All Manipur Football Association na sindana numit homni chathakiba course asida tongan ba Manipur gi district singdagi lakpa nupi trainee kunna sarugyakhe. Chahi taruktagi nipan chahi mapandagi tara amadi chahi tara mathoidagi tara nithoi fawbagi thakta leiba grassroots ki sanaroi singda matau karamna football sanahangani haibagi matangda AFCA license holder A Chaubadevi NIS football coach TH Tomba amadi grassroots leader L Sanjit hairba mioi ahum asina nupi trainee kun aduda takpi tambibagi thaudang lokhe. Amphagi President S. Sanatomba amasung General Secretary L. Ranjit Roy Galoinana Association asigi masak nairba mioi kaya nangasi mapal kang zaibungda leiriba All Manipur Sports Association gi meeting hall da pangthokiba grassroots leaders course asige lotion bagi thoram aduda sarugyakhe. Simu yaw he laigre dna phamna tumina leibu nate nohoi hana player oira sana basu bayam yawni noi sana basu to oi banate adum sana biyo hana gido asang mo tamda hoye abu atha basa udrso moi na ke skim mista pami budi ai ina tleiba angang tara do asu manga do asu khumjilaga football gi dole si pi ngedegi angang simsida sadopoduni advai to da masi da angang manga taruk tare nipan mapun tara sum to da to buduna ma ko budi stage si thungna da su ge program si angang nam si involve to lo ayuni Chadli bachahi asigi me tara manga dagi hokiba grassroots football development program ngasi Khuman Lampa ki artificial turf ground da lotion kre. Chahi taruk dagi nipan chahi mapan dagi tara amadi chahi tara mathoi dagi tara nithoi phawbagi thakta leiba grassroots ki sanaroi chamkun aduda NIS football coach TH Tombagi lamjing makhada coach T Ibomcha goalkeeping coach Rani Balachanu grassroots leader L Sanjeev amadi S Saratna football masanagi maramda takpi tambikhe. Amphagi President S. Sanatomba, General Secretary L. Ranjit Roy, amadi Association asigi masak nairaba mioi single loinana football masana asibu pamzaba mioi kayana grassroots football development program aduda saruk yakiba sanaroi sing aduda certificate sing khutsinakhe. Maharaj Kumar Ghanendrazit Memorial Super Division Football League Tournament ta Rao Lairik Yangbam Laikai Mai Pakre. All Manipur Football Association Gimit Yang Makhada Imphal East District Football Association na Sindana PRYA Khundrakpam gi sanabungda ngasi sanakiba tournament asigi Nipan Super League ta Rao Lairik Yangbam Laikai na 11 Star Sporting Union Akampatpu Panjal ani amada maitiba pibangamke. Match asida mai pakraba Rao Lairik Yangbam Laikai gi sanaroi Risan amadi MD Rohit Anina Panjal amamam chankhe. Mighty Hauraba 11 Star Sporting Union Akampat ke amatangairaba Panjal aduna N Ramesh na chankhe. Hayeng tournament asigi mapan subal league match sanaragani. Devi Memorial First Division Football League Tournament ki ngasi sanakibal league match animak draw chatkre hairi. All Manipur Football Association ki meeting makhada Imphal West District Football Association Sinduna SKYC awang sekmai gi sanabungda chatharagliba tournament asigi ngasi sanakiba ahanba league ta Wafa Wangoi amadi NCC Khonghampat anina sanakiba match adu Panjal amata chanabangam nadana draw chatke. Chatharagliba tournament asigi ani subal league tana group center CRPF Langzingi sanaroi Lenzamung amadi N Kipjen anina Panjal amamam chanduna match asi mai pakpa yabagi tanza leram labasu ya school athletic club ki sanaroi Paulen amasung Chingthang anina Panjal ani adu hantoktuna match Panjal ani chanaduna draw oike. Thasigi Kuntra the League Tournament asigi makhataba match ani sanaragani haina tournament asigi convener na thadurok pachirol amana khanghalakli.
All Manipur Football Association ki meeting makhada Imphal East District Football Association asinduna chatharakliba M Ibobi Memorial First Division League Tournament ta Minuthong Golapati Hata Athletics Union amadi SSC Porompat anina sanakiba match adu draw oikre. Ngasi PRYA Kundrak Panggi Sanabungda Sanakiba Tournament asigi mga suba match ta Minuthong Golapati Hata Athletics Union ge Sanaroi MD Izaz na Panzil Amat Chanduna Mangzil Tharamlaba Matong SSC Porompat ki Sanaroi Momoko na Panzil adu hantoktuna match asi draw chatke. Hayeng Football League Tournament asigi taruk suba match sanaragani. Ahum Suba Under 14 Boys and Girls AITA Talent Series Tennis Championship ngasiloshin kre. All India Tennis Association ki meeting makhada Manipur Tennis Association Sindhuna Officers Club Lamphel Patki Deco Turf ngasi sanakiba Under 14 Boys ki final da Rahul Pamaina IH Bhusanbo Taruk Ahum amadi Taruk Marida Maitiba Pikibaga Loinana champion oibangamki. Nakalamaramdana Under 14 Girls ki final dana Assam ge Sanaroi Fukan Arena na Manipur ge Sanaroi Charmi and Bu Taruk Mari amasung Taruk Anida Maitiba Pibangamki. Manipur Tennis Association ki Vice President H Ibotombi na championship asadamakok mathang takraba Sanaroi singda maramathum kaya khutsanaki. Akogi All India gi oina Super Series Boys and Girls under 12 and 14 years Governors Trophy under 10 years under 12 years and under 14 years boys and girls State Championship asidadi under 10 under 12 under 14 Men's Open and Veteran Northeast Tennis Championship Sanagaduriba Men's Open and Double C Sanabada prize in the long Novita Akogi player sing veteran Kangbu sing association gi taraptaki ningsing jari District Sports Association Kakching Nasinduna Kakching Desathariba 3rd Division Football League ta Lifeform Youth Association Wangu 2nd Division League Changbangam Kre. Ngasi sanakiba League Tournament asigi aroiba match adu the Football Club Lamzau na All Ireng Ban Football Team bu Panzal Ahum Anida Maitiba Bibangam Ke. Football team Marina Sarug Yaduna Pangtukiba League Tournament asida Lifeform Youth Association Wangu Football Club Lamzau amasung All Ireng Ban Football Team Hariba Team Ahumasana point taruk taruk fangna krabasu Lifeform Youth Association Wangu gi Maikaida Panzil Ani Chankiba asana maram oiraga tournament asigi winner oibangam ke. DSA Kakching gi President Y Manglemzau amadi DSA asigi masak narba miyoi kaya nang asi lotion kiba tournament asida sarugya ke. Arabida bulletin asigi headlines amukhanam yamda thamjage. BJP da vote pirabadi sana yaduna Manipur ki territorial integrity asi kaiba yare haiba ka pangkha goire haina MLA ke Ranjit na phongdokre. Hepatitis C virus Tenganaba state government ki maikedi task force semdana angamba thakta honaragani haina health services ki director Dr. O Ibomchana phongdokre. Awang Nongpok Lamdamgi Yathomi Singbu Center amasung state government na ngakwi senbidre haina neso ge advisor na maral sirakli. Amasung All India Junior Ranking Badminton Tournament Mairaba Luwang na under 17 boys singles ta ani subama pham lawang kre.